ऋषि ने इंस्टा की फॉलोइंग लिस्ट की लोइने रिमूव तौथोकिबदो जेसिका उरे सुपनगी मचेगी अकाउंट अदु खक्तनी फॉलो तौरिबदो ऋषिना हौजक्ति चिंगरमबदो चुमले मयेक सेंगले कलकप खंबन फाउरई मचेगा नुंसिने खंगना खंगना माना खलीबा वाखलदुदी यामना तुकच्चबा वाखलनी ममागी मनाक्ता प्रप्रप लागलगा पाउदो हाइररे अमुक अयुक नोंगानबगा फत्तबा वाखलदो हाना तमसिले ममादा ऋषि हाइदुदी याम फाउदाइने होय मा थाइना आई सोकपदा मतेंग तौरमबदुनी इचेना नर्सिंग तंबा होरकपदनी मादी हॉस्टेल दा लेरि अदुगान hey ma adugi bui chana ka pahuna bro wari sasilo ima na masa khangnagi amta la o kaina haiziludana ima iche se luhong na tawrase tamolo yumbado mango ga ka bangai no hayo chelo hairase iche na dari sida leiradi ayam kalakani ima yam nungsina mamale moini machena nungai yai fana leikrani haibagi masadu so kalakpana loire Jessica di इनाव फन खुल्लसो लोयुम्बदा लुहोंगनी हाइबदुददी कला उदिमा मतम कयादगिसु पामजदुना लाकपा ऋषिगा नुंसिनरे खंगबदगी मचेबु नुंसिदबे हेंजिलक्लबनी पोकमिन्नदबा ओइबदुनरा अदो फत्तबा वाखलदो लैमिनरकपी मचेदा खल्लिबा इमा लोयुम्बगा वारी तौरगे जेसिका वारी पुंबा तमलमलगा मागी कादा चंगी अयुक nganta ऋषि की इंस्टा पोस्ट अनौबम लेरमी ngarang आउटफिट अदुदनी थागलक्लिबदो कैप्शनदना डेट विथ समवन स्पेशल जेसिका कमेंट थाओइना पिसलई कनागनो दारिशे ऋषि रिप्लाई थकपिरई समवन स्पेशल जेसिका की अकाउंट यूजर नेम दो लेनाना खंगदे ममिंग द हांगदबना मचिन मनाउ दो इंस्टा द फॉलो फाउ तौनदे लैनाना खंगद्रबसु मचेगी यूजर नेम दी जेसिका ना खंगी मनाउ नुपीना पिरकलिबा कमेंट तो उरबसु जेसिका नि हाइबदी खंगलमदे मीगे अकाउंट स्टॉक तौरगदी येंगलुदे नोंगमता मखा तारो जेसिका इंस्टा दगी थोरकलगा मचेदा अमु कॉल डायरेक्ट तौसिलई लैनादी चाक चारी होबे होबे ड्यूटी चटनबगी किचन दे लाउरई कॉल लाकलेबदो तारगा ग्रेसी अमता पायो जेसिका ने कई हाई नोमता हंगो हेलो जेसिका अखोई चेदी पाहलो खोंदाद हाउती ग्रेसी फोन स्क्रीन दुदा येंगलगा सुई लई लेती अमत्ता हाइदा किचन चंगलकलगा फोन दु पिरई से लैना लौरगा जेसी कदोरे चे नंग चटलबो चट्री चाक चारिये अदो चे नंग रंग काई चटके लैना दी इचम चमदा अदुम खुमलई डिनर चाबा मपान थोइए कदौरगे कनागा लैना मनाव की वहांगदो करीनु खल्ली अखोय अहुम ग्रेसीगा अल्बिनागा इमानबी अमना एक्टरेसिगा चापो चाहोइन हाइरकपा अदुदा हंगमनी लैना हंदक्ति हेक खुंदोकपदो ngamde अदु ओइरसु वालोते चाये ममानबमगा खोंगे चेगा खंगनाब्रो लैना दो कमाइना खुंगदबनो खंगद्रे फदे राइदोपदो मांगमजेदे होय खंगनै जेसिका मखा ताना वांगांगलक्ते ओ थमगे चे सी हारगा कॉल दो सत्कखी मनाउ नुपीगी वांगांगदो इसाउ साउनिंगबा मानबदुदा कइनो खंजाने मखा ताना वाई अमपो हाइबा नंगौदा कॉल कखिबदुदा फोन स्क्रीन दुदा येंगलगा लेहौरे मादी ग्रेसीना नंग ननाउ पीसे खोंदादी हाउते है मसला इया हे यादना लैना नौफेट तमक तौरई ग्रेसीना अमुक हाइरई नंग याम खेनै नंग सिना माइथोंगदुदा इंग इंग लाउबी सकनी पालिसे खोंजल सिना पुरा इसै सकपी उजेक नाइटिंगेलगी फजबा खैना योमलगा सारए नंग पुरा ऑपोजिट ननाउ नुपीना थीना थीरिबा फजबना सारिबा अस्तानिंगदे ननाउ नुपीगी नेचरदो याम हैनदेबा नंगनदी लुना तौबिरिबा अदुगा मोय मागा जेसिका नगदी पुक्चेलम तौरी लैना नोकनिंगदना नोकलगा ई मरी तिनद्रबसो बाबादे अइने याम नुंगसी इमागा जेसिकागदी आइबु पोपी मचा नते पोकमिन्नबा मची नते हाइना हेक हेक इंथोपीबनी अदो आइदि साउदेदा पोक्तबी हाइबनी आई पेंथोंना दुम हिंगनी
ꯃꯁꯤ ꯋꯥꯔꯤꯁꯦ ꯀ꯭ꯂꯣꯖ ꯇꯧꯁꯤꯜꯂꯁꯦ ꯄꯨꯟꯁꯤꯒꯤ ꯑꯣꯄꯟ ꯇꯧꯔꯔꯣꯏꯁꯦ ꯏꯁꯩ ꯃꯌꯦꯛ ꯑꯣꯏꯔꯝꯂꯁꯨ ꯑꯅꯤꯔꯛ ꯁꯛꯅꯤꯡꯒꯗꯕ ꯏꯁꯩ ꯅꯠꯇꯦ ꯄꯥꯄꯤ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤ ꯁꯥꯔꯒꯅꯦ ꯅꯪ ꯍꯦꯛꯇ ꯀꯞꯄꯤ ꯄꯤ ꯄꯥꯝꯃꯨꯏꯕ ꯍꯌꯦꯡ ꯋꯥꯏ ꯂꯨꯍꯣꯡꯕꯗ ꯀꯞꯅꯕ ꯊꯝꯃꯣ ꯗꯃꯥꯗ ꯂꯩ ꯑꯗꯨꯒꯤꯗꯤ ꯌꯥꯔꯁꯦ ꯊꯦꯡꯉꯅꯤ ꯆꯠꯅꯕ ꯇꯧꯔꯣ ꯑꯩ ꯂꯣꯏꯁꯤꯜꯍꯧꯔꯒꯦ ꯑꯜꯕꯤꯅꯥꯗꯤ ꯐꯤꯔꯣꯜ ꯐꯧꯕ ꯊꯣꯛꯈꯤꯕꯅꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯗꯤ ꯂꯩꯅꯥ ꯃꯥꯒꯤ ꯄꯨꯒꯗꯕꯁꯤꯡꯗꯨ ꯄꯥꯏꯔꯒ ꯊꯣꯔꯛꯏ ꯃꯊꯟꯇ ꯂꯩꯔꯛ ꯃꯆꯤꯟꯗꯨꯗ ꯔꯤꯁꯤ ꯂꯦꯞꯂ ꯂꯩꯕꯗꯨ ꯂꯥꯞꯇꯛꯅ ꯎꯏ ꯑꯅꯤꯗꯨ ꯀꯨꯏꯔꯦ ꯃꯦꯁꯦꯁꯇ ꯈꯠꯅꯗꯕ ꯂꯩꯅꯥꯅ ꯑꯣꯇꯣ ꯉꯥꯏꯒꯗꯕ ꯃꯐꯝꯗꯨꯗꯅꯤ ꯃꯥꯅ ꯂꯦꯞꯂꯝꯂꯤꯕꯗꯣ ꯈꯣꯡꯊꯥꯡ ꯈꯔ ꯇꯞꯊꯩ ꯔꯤꯁꯤ ꯂꯩꯔꯝꯕꯗꯨꯗ ꯄꯥꯛ ꯍꯦꯛ ꯆꯠꯄꯁꯨ ꯉꯝꯗꯦ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯜꯂꯒ ꯉꯁꯤꯗꯤ ꯔꯤꯁꯤꯅ ꯂꯩꯔꯤꯕ ꯑꯗꯨꯗꯗꯤ ꯉꯥꯏꯗ꯭ꯔꯒ ꯑꯁꯣꯝ ꯁꯣꯔꯣꯛ ꯂꯥꯟꯊꯣꯛꯂꯒ ꯋꯥꯡꯃꯗꯨꯗ ꯑꯣꯏꯅ ꯂꯦꯞꯈ꯭ꯔꯦ ꯁꯨꯛꯂꯞ ꯇꯧꯏ ꯔꯤꯁꯤ ꯒꯥꯔꯤꯒ ꯆꯤꯟꯕꯒ ꯍꯧꯖꯤꯛꯇ ꯂꯦꯞꯍꯧꯕ ꯔꯤꯁꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯅꯤꯔꯛ ꯁꯨꯅ ꯌꯦꯡꯂꯛꯄꯗ ꯂꯩꯅꯥ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯀꯣꯏꯕꯗꯣ ꯎꯗ꯭ꯔꯦ ꯆꯠꯈꯤꯕꯁꯨ ꯎꯍꯧꯗꯦ ꯂꯝꯕꯤꯗꯣ ꯑꯃꯨꯛ ꯂꯥꯟꯊꯣꯛꯂꯒ ꯔꯤꯁꯤꯅ ꯉꯁꯥꯏ ꯂꯦꯞꯂꯝꯕ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯂꯥꯛꯏ ꯑꯀꯣꯏꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯂꯩꯕ ꯎꯗ꯭ꯔꯕꯗꯨꯗ ꯑꯣꯇꯣ ꯂꯥꯛꯄ ꯉꯥꯏꯈ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤꯉꯩ ꯃꯇꯨꯡꯗꯒꯤ ꯀꯩꯒꯨꯝꯕ ꯑꯃꯅ ꯊꯦꯡꯉꯛꯏ ꯂꯩꯅꯥꯒꯤ ꯂꯦꯡꯖꯨꯝꯗꯣ ꯇꯨꯡ ꯁꯠ ꯑꯣꯟꯊꯣꯛꯄꯗꯗꯤ ꯔꯤꯁꯤꯅ ꯔꯣꯁ ꯑꯉꯥꯡꯕ ꯑꯃ ꯄꯤꯔꯛꯏ ꯑꯗꯨꯕꯨ ꯀꯦꯝꯇꯗꯤ ꯍꯥꯏꯔꯛꯇꯦ ꯂꯩꯅꯥ ꯂꯩꯗꯨ ꯂꯧꯏ ꯂꯧꯗꯕ ꯇꯧꯗꯦ ꯔꯤꯁꯤ ꯃꯈꯨꯠ ꯑꯅꯤꯗꯣ ꯄꯣꯀꯦꯠꯇ ꯍꯨꯝꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯦꯞꯁꯤꯜꯂꯛꯏ ꯃꯥꯅ ꯇꯧꯏꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯂꯩꯅꯥꯗꯤ ꯋꯥꯔꯤꯁꯨ ꯁꯥꯟꯅꯗꯦ ꯈꯣꯡꯀꯥꯞ ꯑꯃꯒꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯂꯦꯞꯁꯤꯜꯂꯛꯏ ꯃꯅꯥꯛꯇ ꯂꯩꯅꯥ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯏ ꯅꯨꯄꯥꯗꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯦꯞꯂꯝꯃꯤ ꯂꯩꯅꯥꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯑꯒ ꯅꯣꯛꯏ ꯉꯔꯥꯡꯅ ꯃꯩ ꯍꯧꯔꯒ ꯁꯥꯎꯅꯔꯒ ꯍꯜꯂꯛꯈꯤꯕꯅꯤ ꯉꯁꯤꯅ ꯑꯅꯤꯗꯣ ꯑꯃꯨꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯣꯛꯂꯤ ꯋꯥꯔꯤ ꯁꯨꯛꯁꯥꯟ ꯁꯥꯟꯅꯗ꯭ꯔꯤꯉꯩ ꯒꯥꯔꯤꯗꯤ ꯂꯥꯛꯂꯦ ꯂꯩꯅꯥꯗꯣ ꯌꯦꯡꯂꯛꯏ ꯔꯤꯁꯤꯗ ꯅꯨꯄꯥꯗꯨꯁꯨ ꯌꯦꯡꯂꯛꯏ ꯃꯤꯠ ꯑꯅꯤꯗꯅ ꯃꯤꯆꯥꯟꯅꯕꯗꯨꯅ ꯊꯃꯣꯏ ꯑꯅꯤꯗꯣ ꯄꯥꯎ ꯐꯥꯎꯅꯕꯒꯨꯝ ꯇꯧꯏ ꯑꯃꯅ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯅꯤ ꯑꯃꯅ ꯍꯣꯏ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯤ ꯂꯩꯅꯥ ꯑꯣꯇꯣꯗꯣ ꯈꯥꯝꯂꯒ ꯀꯥꯈꯠꯈ꯭ꯔꯦ ꯔꯤꯁꯤ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯈꯤꯗꯦ ꯂꯩꯅꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯃꯣꯟꯗꯤ ꯅꯣꯛꯂꯛꯏ ꯁꯣꯝꯗ ꯑꯣꯇꯣ ꯃꯅꯨꯡꯗ ꯄꯤꯔꯛꯂꯤꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯔꯣꯁ ꯄꯤꯛꯇꯛ ꯇꯧꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯃꯣꯟ ꯅꯣꯛꯏ ꯇꯥꯟꯖꯥꯗꯨꯗ ꯕꯦꯒ ꯃꯅꯨꯡꯗꯒꯤ ꯐꯣꯟꯗꯣ ꯚꯥꯏꯕ꯭ꯔꯦꯁꯟ ꯂꯥꯛꯏ ꯁꯠ ꯂꯧꯊꯣꯛꯂ ꯌꯦꯡꯂꯨꯕꯗ ꯔꯤꯁꯤꯒꯤ ꯃꯦꯁꯦꯖ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯅꯨꯡꯁꯤꯅ ꯅꯨꯡꯁꯤꯗꯕ ꯁꯥꯕꯗꯣ ꯋꯥꯗ꯭ꯔꯣ ꯁꯥꯎꯔꯒꯦ ꯈꯟꯕꯅꯤ ꯁꯥꯎꯅꯤꯡꯂꯛꯏ ꯍꯦꯛꯇ ꯃꯦꯁꯦꯖ ꯑꯣꯟꯅꯕ ꯃꯥꯜꯂꯦ ꯆꯦꯛ ꯇꯧ ꯍꯧꯖꯤꯛ ꯑꯩꯅ ꯔꯦꯗ ꯔꯣꯁ ꯄꯤꯈꯤꯕ ꯅꯔꯁꯇꯨꯗ ꯊꯥꯕꯅꯤ ꯂꯥꯜꯂꯕꯣ ꯀꯅꯥꯅ ꯅꯨꯡꯁꯤ ꯍꯥꯏꯒꯦ ꯅꯨꯡꯁꯤꯗꯦ ꯐꯔꯦ ꯁꯤꯒ ꯍꯥꯏꯔꯝꯂꯒ ꯑꯣꯞ ꯂꯩꯈ꯭ꯔꯦ ꯂꯩꯅꯥꯁꯨ ꯃꯈꯥ ꯇꯥꯅ ꯍꯜꯂꯨꯗ꯭ꯔꯦ ꯕꯦꯒꯇ ꯃꯣꯕꯥꯏꯜꯗꯣ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯅꯨꯡꯁꯤꯠ ꯑꯐꯥꯏꯕꯤ ꯑꯃ ꯂꯣꯏꯅꯕ ꯃꯤꯒ ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯤꯗꯧꯅ ꯐꯦꯠ ꯐꯦꯠ ꯌꯥꯝ ꯇꯧꯋꯦ ꯑꯩꯅ ꯁꯥꯎꯗꯣꯏꯁꯦ ꯃꯥꯅ ꯍꯦꯛꯇ ꯁꯥꯎꯖꯤꯜꯂꯛꯀꯅꯤꯕ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯣꯇꯣ ꯃꯅꯨꯡꯗꯨꯗ ꯁꯣꯝꯗꯗꯤ ꯅꯨꯡꯁꯤꯗꯤ ꯍꯥꯏꯅ ꯏꯔꯛꯈꯤꯕ ꯃꯦꯁꯦꯖꯇꯣ ꯍꯟꯖꯤꯟ ꯍꯟꯖꯤन ꯌꯦꯡꯂꯒ ꯇꯨꯃꯤꯟ ꯂꯩ ꯋꯥꯍꯩꯗꯨꯅ ꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕ ꯑꯣꯏꯕꯅ ꯂꯩꯅꯥꯅ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕꯁꯤ ꯔꯤꯁꯤꯅ ꯅꯨꯡꯉꯥꯏꯖꯗꯦ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯑꯦ ꯍꯥꯏꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯅꯨꯡꯁꯤ ꯀꯨꯏꯔꯒ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕ ꯉꯥꯎꯖꯕ ꯈꯝꯕꯟꯕ ꯍꯦꯜꯂꯛꯂꯤꯕꯅꯤ ꯍꯥꯟꯅꯒꯨꯝ ꯔꯤꯁꯤ ꯄꯉꯥꯡꯗ ꯉꯥꯡꯂꯒ ꯂꯛꯅꯕꯗꯣ ꯇꯧꯗ꯭ꯔꯕꯅꯤ ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯅꯤꯗꯨꯅ ꯈꯠꯅ ꯂꯩꯔꯛꯂꯤꯕꯗꯣ ꯅꯨꯡꯁꯤꯕꯁꯨ ꯃꯥꯟꯕ ꯅꯨꯡꯁꯤꯗꯕꯁꯨ ꯃꯥꯟꯕ ꯑꯃꯨꯛꯁꯨ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯈꯝꯕꯟꯕ ꯋꯥꯉꯥꯡ ꯑꯗꯨꯝꯅ ꯉꯥꯡꯗꯨꯅ ꯁꯥꯎꯒꯅꯤ ꯑꯃꯨꯛꯅ ꯏꯂꯥꯏ ꯊꯣꯛꯈꯤꯗꯨꯅ ꯀꯩꯁꯨ ꯈꯟꯗꯕ ꯑꯃꯒꯨꯝ ꯂꯩꯊꯣꯛꯀꯅꯤ ꯃꯁꯤꯅꯤ ꯔꯤꯁꯤꯅ ꯅꯨꯡꯉꯥꯏꯖꯗꯕ ꯀꯦꯐꯦ ꯑꯃꯗ ꯍꯔꯤꯁꯇꯨ ꯐꯝꯂꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕꯗꯨꯗ ꯍꯔꯤꯁ ꯔꯤꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯍꯤꯔꯣꯁꯦ ꯑꯦꯅꯔꯖꯤ ꯂꯣꯁ ꯑꯣꯏꯕ ꯃꯥꯜꯂꯦ ꯔꯤꯁꯤ ꯈꯨꯝꯗꯦ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯃꯇꯥꯡꯅ ꯆꯥꯗ꯭ꯔꯁꯨ ꯖꯦꯁꯤꯀꯥꯗꯣ ꯀꯦꯐꯦꯗꯨꯗ ꯆꯪꯉꯛꯏ ꯔꯤꯁꯤ ꯂꯩꯕꯗꯨ ꯎꯕꯒ ꯏꯈꯠ ꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯙꯥꯔꯤꯁꯤ ꯑꯌꯥ ꯊꯦꯡꯅꯅꯤꯡꯕ ꯃꯤ
ꯃꯤꯝ ꯊꯦꯡꯅꯔꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯁꯤ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯁꯠ ꯍꯦꯛꯇ ꯐꯝꯖꯤꯜꯂꯤ ꯁꯨꯇꯤꯡ ꯇꯧꯔꯤꯔꯣ ꯍꯦꯛ ꯂꯥꯛꯄꯒ ꯀꯩꯅꯣ ꯋꯥꯔꯤ ꯁꯥꯖꯤꯟꯕ ꯍꯦꯛꯇ ꯍꯧꯖꯤꯜꯂꯤ ꯗꯥꯔꯤꯁꯦ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯀꯩꯅꯣ ꯑꯩꯒꯤ ꯃꯦꯁꯦꯖꯁꯨ ꯌꯦꯡꯕꯤꯗꯦ ꯏꯟꯁꯇꯥꯗꯁꯨ ꯑꯟꯐꯣꯂꯣ ꯇꯧꯊꯣꯔꯛꯏ ꯀꯩꯒꯤꯅꯣ ꯔꯤꯁꯤ ꯑꯗꯨꯝ ꯈꯨꯝꯃꯤ ꯃꯔꯝ ꯂꯩꯕꯒꯤꯅꯦ ꯑꯩꯈꯣꯏ ꯆꯦꯅ ꯌꯥꯗ꯭ꯔꯤꯔꯣ ꯑꯩꯈꯣꯏ ꯆꯦ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯤꯁꯁꯨ ꯌꯥꯎꯅ ꯔꯤꯁꯤ ꯖꯦꯁꯤꯀꯥꯗ ꯈꯪꯌꯦꯡꯂꯛꯏ ꯔꯤꯁꯤ ꯁꯨꯛꯂꯞ ꯇꯧꯅ ꯅꯣꯏ ꯆꯦ ꯍꯥꯏꯗꯤ ꯀꯅꯥ ꯖꯦꯁꯤꯀꯥ ꯈꯪꯖꯤꯟꯅꯗꯦ ꯍꯥꯏꯕ ꯃꯑꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯂꯩꯅꯥꯗꯣ ꯑꯩꯈꯣꯏ ꯆꯦꯅꯤ ꯈꯪꯖꯤꯟꯅꯗꯕ ꯑꯃꯨꯛ ꯁꯥꯔꯛꯑꯅꯨ ꯔꯤꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯥ ꯍꯥꯟꯅ ꯁꯨꯈꯪ ꯈꯪꯗꯕꯅꯤ ꯂꯩꯅꯥꯒ ꯖꯦꯁꯤꯀꯥꯒ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯕꯗꯣ ꯅꯣꯡꯃꯇꯁꯨ ꯍꯪꯂꯨꯕ ꯂꯩꯇꯦ ꯑꯩꯁꯦ ꯃꯥꯏ ꯃꯅꯥꯎ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯅꯣꯡꯃꯇ ꯍꯥꯏꯗ꯭ꯔꯣ ꯗꯥꯔꯤꯁꯦ ꯑꯗꯨꯕꯨꯗꯤ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇꯝꯅꯤꯅ ꯍꯥꯏꯔꯝꯃꯣꯏ ꯑꯩꯅꯗꯤ ꯃꯥꯁꯦ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯅꯤ ꯈꯟꯅ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯃꯥꯅꯗꯤ ꯑꯩꯁꯦ ꯃꯅꯥꯎ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯗꯦ ꯗꯥꯔꯤꯁꯤꯒ ꯈꯪꯅꯩ ꯍꯥꯏꯕ ꯄꯣꯛ ꯍꯥꯏꯗꯦ ꯏꯟꯁꯇꯥꯒꯤ ꯐꯣꯂꯣꯋꯔꯗꯨꯗ ꯈꯪꯕꯅꯦ ꯑꯩꯁꯨ ꯍꯔꯤꯁꯅ ꯄꯣꯛꯃꯤꯟꯅꯕꯁꯨ ꯅꯠꯇꯕ ꯖꯦꯁꯤꯀꯥ ꯃꯆꯦꯒꯤ ꯃꯔꯝꯗ ꯐꯖꯅ ꯍꯥꯏꯕꯤꯗꯦ ꯍꯣꯏ ꯃꯥꯗꯤ ꯑꯌꯣꯛꯄꯅꯤ ꯍꯥꯟꯅ ꯑꯉꯥꯡ ꯌꯥꯎꯔꯣꯏ ꯍꯥꯏꯅ ꯌꯣꯛꯎꯕ ꯖꯦꯁꯤꯀꯥꯒꯤ ꯋꯥꯗꯣ ꯌꯥꯝ ꯐꯖꯕ ꯑꯣꯏꯗ꯭ꯔꯦ ꯔꯤꯁꯤ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯪ ꯃꯥꯏ ꯃꯅꯥꯎ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯈꯪꯗꯦ ꯃꯉꯣꯟꯗꯁꯨ ꯍꯪꯗꯦ ꯍꯪꯗꯕꯅꯤꯅ ꯃꯥꯅꯁꯨ ꯍꯥꯏꯗꯦ ꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯅꯪꯅꯁꯨ ꯂꯩꯅꯥꯁꯦ ꯅꯪꯒꯤ ꯅꯆꯦꯅꯤ ꯍꯥꯏꯗ꯭ꯔꯤꯁꯤꯗꯤ ꯅꯆꯦꯗ ꯑꯗꯨꯝꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨ ꯖꯦꯁꯤꯀꯥ ꯔꯤꯁꯤꯗ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯇꯧꯅ ꯌꯦꯡꯉꯤ ꯑꯩꯈꯣꯏ ꯆꯦꯒꯤ ꯁꯥꯏꯠꯇꯒ ꯋꯥ ꯉꯥꯡꯉꯦ ꯗꯥꯔꯤꯁꯤꯁꯦ ꯔꯤꯁꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯖꯦꯁꯤꯀꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯃꯤ ꯃꯥꯅ ꯃꯆꯦꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯋꯥꯔꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯔꯤꯁꯤꯅ ꯖꯦꯁꯤꯀꯥꯗ ꯍꯪꯂꯨꯗ꯭ꯔꯦ ꯍꯪꯂꯨꯗꯕꯒꯤ ꯃꯔꯝꯁꯨ ꯑꯁꯦꯡꯕ ꯋꯥꯔꯤꯒꯤ ꯃꯔꯛꯇ ꯑꯣꯏꯗꯕ ꯀꯌꯥꯅ ꯋꯥꯔꯤꯗꯣ ꯃꯆꯨ ꯐꯖꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯔꯤꯁꯤꯅ ꯈꯪꯕꯅꯅꯤ ꯑꯩꯈꯣꯏ ꯆꯦ ꯈꯛꯀ ꯐꯣꯂꯣ ꯇꯧꯋꯦ ꯌꯥꯝ ꯅꯩ ꯑꯣꯄꯟ ꯑꯣꯏꯔꯛꯏ ꯏꯆꯦꯅ ꯌꯥꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯃꯥꯅ ꯍꯥꯏꯗ꯭ꯔꯁꯨ ꯂꯣꯏꯅ ꯈꯪꯗꯧ ꯂꯩꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯗꯥꯔꯤꯁꯤꯒ ꯈꯪꯅꯔꯒ ꯃꯥ ꯂꯣꯠꯂꯤꯗꯣ ꯌꯥꯝ ꯄꯪꯕꯒꯤ ꯊꯕꯛꯅꯤ ꯍꯔꯤꯁꯅ ꯀꯩꯅꯣ ꯔꯤꯁꯤꯒ ꯅꯆꯦꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯔꯒ ꯅꯪ ꯁꯥꯎꯔꯤꯗꯨꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯑꯩ ꯔꯤꯁꯤꯒ ꯈꯪꯅꯩꯅ ꯋꯥ ꯋꯥ लाउꯒꯗ꯭ꯔꯣ ꯑꯗꯨꯗꯤ ꯈꯔ ꯈꯠꯄ ꯑꯉꯥꯡ ꯌꯥꯝ ꯍꯩꯖꯅꯤꯡꯕ ꯈꯪꯍꯟꯖꯅꯤꯡꯕ ꯅꯪꯒꯨꯝꯕ ꯃꯤꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯃꯆꯤꯟꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯇꯥꯛꯏꯗꯨꯅꯤ ꯑꯗꯨꯗ ꯈꯪꯉꯨ ꯅꯆꯦꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯅ ꯉꯥꯡꯕ ꯍꯧꯅꯕ꯭ꯔꯣ ꯖꯦꯁꯤꯀꯥꯅ ꯌꯥꯝ ꯃꯣꯜꯂꯒ ꯇꯧ ꯉꯝꯕꯤ ꯑꯣꯏꯔꯝꯕꯗꯨꯗ ꯍꯥꯏꯕꯅꯤ ꯀꯩ ꯀꯥꯏꯔꯒꯦ ꯔꯤꯁꯤ ꯐꯝꯂꯝꯕꯗꯣ ꯍꯧꯒꯠꯂꯛꯏ ꯖꯦꯁꯤꯀꯥ ꯋꯥꯁꯤꯗ ꯅꯪꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯅꯆꯦꯗ ꯑꯗꯨꯝ ꯍꯥꯏꯅꯖꯒꯦ ꯅꯪꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯩ ꯃꯊꯧ ꯇꯥꯗꯦꯀꯣ ꯑꯆꯥꯄꯣꯠ ꯆꯥꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯆꯥꯔꯣ ꯁꯤ ꯍꯥꯏꯔꯝꯂꯒ ꯔꯤꯁꯤ ꯀꯦꯐꯦꯗꯨꯗꯩ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ ꯍꯔꯤꯁꯁꯨ ꯔꯤꯁꯤ ꯆꯠꯈꯤꯕꯒ ꯍꯧꯒꯠꯂꯛꯏ ꯔꯤꯁꯤꯗ ꯍꯣꯞ ꯆꯥꯔꯝꯃꯒ ꯅꯆꯦꯒꯤ ꯅꯨꯄꯥ ꯑꯣꯏꯔꯝꯕꯁꯤꯗ ꯅꯪ ꯆꯥꯛꯏꯔꯣ ꯕꯦꯝꯃ ꯅꯇꯩ ꯑꯣꯏꯗꯣꯏꯁꯤꯗꯤ ꯁꯥꯎꯔꯅꯨ ꯖꯦꯁꯤꯀꯥꯗꯣ ꯏꯁꯥꯎ ꯁꯥꯎꯅ ꯍꯔꯤꯁꯇ ꯌꯦꯡꯂꯛꯏ ꯍꯔꯤꯁꯇꯨ ꯁꯟꯒ꯭ꯂꯥꯁꯀꯗꯣ ꯁꯠ ꯎꯞꯁꯤꯜꯂꯒ ꯌꯥꯝ ꯀꯥꯛꯅ ꯊꯣꯛꯈ꯭ꯔꯦ ꯅꯝꯕ ꯍꯧꯕꯗ ꯉꯥꯏꯔꯤꯕ ꯑꯅꯧꯕ ꯐꯤल्मꯅꯤ ꯔꯤꯁꯤꯒꯤ ꯃꯦꯟ ꯔꯣꯜ ꯂꯧꯔꯤꯕ ꯂꯤꯌꯥ ꯃꯁꯥ ꯀꯟꯅ ꯉꯝꯂꯛꯇꯕꯗꯒꯤ ꯃꯇꯝ ꯈꯔ ꯌꯩꯊꯣꯛꯇꯨꯅ ꯊꯝꯈ꯭ꯔꯦ ꯃꯔꯛꯁꯤꯗ ꯔꯤꯁꯤ ꯑꯇꯣꯞꯄ ꯑꯅꯧꯕ ꯑꯝꯇ ꯂꯧꯁꯤꯟꯗꯦ ꯃꯇꯝꯗꯨ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯕ ꯇꯥꯟꯖꯥꯅꯤ ꯂꯤꯌꯥ ꯅꯥꯕꯗꯨꯒꯤ ꯍꯔꯤꯁ ꯌꯥꯎꯅ ꯃꯈꯣꯏ ꯈꯔ ꯆꯠꯂꯨꯏ ꯔꯤꯁꯤꯗ ꯃꯌꯨꯝꯗ ꯂꯩꯍꯧꯏ ꯆꯠꯄ ꯌꯥꯎꯗꯦ ꯀꯦꯐꯦꯗꯒꯤ ꯖꯦꯁꯤꯀꯥꯅ ꯍꯥꯏꯔꯛꯈꯤꯕꯒ ꯂꯩꯅꯥꯗ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯛꯄꯗꯨꯒ ꯃꯁꯥ ꯃꯊꯟꯗ ꯏꯁꯥꯎ ꯁꯥꯎꯖꯩ ꯇꯥꯟꯖꯥꯗꯨꯗ ꯍꯔꯤꯁꯇꯨ ꯃꯀꯣꯛ ꯄꯥꯏꯔꯒ ꯏꯉꯥꯎ ꯉꯥꯎꯅ ꯔꯤꯁꯤꯕꯨ ꯀꯧꯔꯒ ꯃꯥꯏ ꯀꯥ ꯆꯪꯉꯛꯏ ꯔꯤꯁꯤꯅ ꯍꯜꯂꯛꯑꯕꯣ ꯍꯔꯤꯁ ꯈꯨꯝꯃꯛꯇꯦ ꯀꯩꯗꯧꯔꯦ ꯀꯣꯛ ꯄꯥꯏꯔ ꯍꯜꯂꯛꯏꯗꯨꯅ ꯂꯤꯌꯥꯒꯤ ꯂꯩꯅꯥꯗꯨꯗꯤ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯀꯤꯕꯨ ꯀꯤ ꯑꯩ ꯀꯩ ꯑꯣꯏ ꯉꯝꯗ꯭ꯔꯤꯅꯣ ꯈꯪꯗꯦꯕꯣ ꯋꯥꯔꯤꯗꯤ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯁꯥꯏ ꯃꯁꯥꯗꯣ ꯍꯩꯅꯤꯡꯗꯦ ꯍꯥꯏ ꯈꯤꯇꯪ ꯆꯠꯂꯨꯕꯒ ꯍꯦꯛꯇ ꯅꯥꯕ ꯃꯁꯥ ꯆꯣꯛꯊꯕ ꯇꯧꯕ ꯃꯥꯜꯂꯦ ꯅꯍꯥꯟꯁꯨ ꯁꯨꯁꯥꯏꯠ ꯇꯧꯖꯗꯣꯏ ꯇꯧ ꯂꯩꯔꯝꯃꯦꯅ ꯐꯥꯅꯩ ꯍꯥꯏꯌꯦ ꯑꯗꯨꯒ ꯅꯣꯡꯃ ꯑꯃꯁꯨ ꯊꯤꯕ ꯐꯪꯉꯨꯗ꯭ꯔ ꯃꯥꯜꯂꯦ ꯀꯥꯏꯗꯅꯣꯝ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯥꯡꯉꯨꯕ ꯍꯜꯂꯛꯄ ꯅꯨꯃꯤꯠꯇꯨꯗꯩ ꯃꯈꯨꯠꯇꯁꯨ ꯂꯤꯟꯒꯤ ꯇꯦꯇꯨ ꯑꯃ ꯍꯛꯑꯒ ꯍꯜꯂꯛꯑꯦ ꯍꯥꯏ ꯁꯨꯇꯤꯡ ꯑꯃ ꯄꯨꯟꯅ ꯇꯧꯔꯝꯕꯗꯣ ꯒ꯭ꯌꯥꯟꯒ ꯇꯥꯗꯦꯕꯣ ꯉꯍꯥꯟ ꯂꯤꯌꯥꯒꯤ ꯃꯈꯨꯠꯇ ꯎꯈꯤꯕ ꯂꯤꯟꯒꯤ ꯃꯌꯦꯛꯇꯨ ꯃꯃꯤꯠꯇ ꯎꯔꯛꯏ ꯔꯤꯁꯤ ꯗꯤꯄ꯭ꯔꯦꯁꯟꯒꯨꯝꯕ ꯑꯣꯏꯖꯥꯠꯂꯣ ꯁꯨꯁꯥꯏꯠꯀꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯏꯗꯨꯅꯗꯤ ꯐꯦꯃꯤꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔꯁꯨ ꯂꯩ ꯃꯥꯜꯂꯦ ꯐꯤल्मꯒꯤ ꯂꯥꯏꯟꯁꯦ ꯃꯥꯅꯗꯤ ꯄꯥꯝꯖꯕ ꯑꯗꯣ ꯃꯣꯏ ꯐꯦꯃꯤꯂꯤꯅꯗꯤ ꯌꯥꯗꯦ ꯍꯥꯏ
ꯈꯪꯗꯦꯗ ꯐꯖꯅ ꯍꯤꯔꯣꯏꯟ ꯑꯃ ꯁꯤꯟꯕꯒꯤ ꯋꯥ ꯍꯥꯏꯐꯦꯠ ꯄꯜꯂꯤ ꯂꯤꯌꯥ ꯃꯁꯥꯅ ꯔꯤꯁꯤ ꯅꯣꯛꯂꯛꯏ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯖꯦꯂꯁꯤ ꯂꯦꯚꯦꯜ ꯋꯥꯡꯕꯤ ꯅꯔꯁ ꯃꯆꯥꯗ ꯑꯣꯏꯅ ꯀꯨꯝꯍꯜꯂꯅꯤ ꯀꯔꯤ ꯃꯤꯒꯤ ꯗ꯭ꯌꯨꯇꯤꯗꯨ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯕꯅꯦꯅ ꯈꯟꯕ꯭ꯔꯣ ꯅꯪ ꯅꯣꯡꯃꯩ ꯏꯟꯍꯝꯂ ꯄꯨꯔꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯤ ꯃꯆꯥ ꯑꯃ ꯐꯥꯕꯕꯨ ꯀꯣꯜꯂꯒ ꯑꯗꯨꯝ ꯄꯨꯔꯛꯀꯦ ꯑꯩ ꯑꯣꯛꯇ꯭ꯔ ꯌꯥꯝ ꯗꯥꯏꯂꯣꯛꯇꯣ ꯃꯅꯥꯎꯅꯨꯄꯤꯗꯨ ꯃꯆꯦꯒ ꯌꯥꯝ ꯈꯦꯠꯅꯩꯀꯣ ꯅꯪꯅ ꯃꯆꯦ ꯐꯥꯗ꯭ꯔꯤꯉꯩꯗ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯅꯪ ꯐꯥꯖꯈꯤꯅꯤ ꯁꯤ ꯍꯥꯏꯔꯒ ꯍꯔꯤꯁ ꯅꯣꯛꯏ ꯋꯥꯊꯤꯗꯤ ꯍꯩꯅꯕꯤ ꯁꯕꯖꯦꯛꯅꯤ ꯅꯪꯒꯤ ꯐꯖꯔꯣꯏꯍꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤꯏꯕꯣ ꯌꯥꯔꯦ ꯅꯌꯨꯝ ꯍꯟꯒꯦꯗꯤ ꯂꯩꯇꯦ ꯁꯤꯗ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯑꯩꯅ ꯀꯩ ꯍꯥꯏꯒꯦ ꯀꯨꯏꯔꯦ ꯑꯩꯅ ꯂꯝ ꯑꯃ ꯍꯥꯏꯕꯗꯣ ꯑꯝꯇ ꯆꯠꯁꯦꯅ ꯍꯥꯏꯔꯛꯏꯁꯦ ꯁꯦꯗꯨꯜ ꯍꯥꯡꯅꯤꯡꯉꯩꯁꯤꯗ ꯑꯝꯇ ꯆꯠꯍꯧꯁꯤ ꯂꯣꯏꯁꯤꯜꯂꯣ ꯀꯩ ꯂꯝꯅꯣ ꯆꯠꯂꯒ ꯈꯪꯅꯤ ꯑꯅꯧꯕꯅꯦ ꯍꯥꯏꯕ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈ꯭ꯔꯕ ꯍꯥꯟꯅ ꯈꯨꯟ ꯑꯣꯏꯔꯝꯕ ꯃꯐꯝꯅꯤ ꯍꯥꯏ ꯄꯥꯠ ꯑꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯄꯥꯠ ꯌꯥꯏꯗ ꯇꯈꯦꯜꯂꯩꯅ ꯄꯨꯡꯉꯧ ꯉꯧꯅꯁꯨ ꯁꯥꯠꯂꯦ ꯍꯥꯏ ꯆꯨꯝꯃꯕꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯗꯤ ꯎꯗ꯭ꯔꯤ ꯑꯝꯇ ꯀꯅꯥꯝꯇ ꯈꯪꯉꯝꯈꯤꯔꯣꯏ ꯑꯅꯧꯕꯅꯤ ꯑꯩꯐꯥꯎ ꯈꯪꯕ ꯀꯨꯏꯗ꯭ꯔꯤ ꯔꯤꯁꯤ ꯇꯨꯃꯤꯟꯅ ꯉꯥꯛ ꯂꯩ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯆꯠꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯐꯝꯂꯝꯕꯗꯩ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯂꯥꯛꯑꯣ ꯆꯠꯁꯦ ꯑꯅꯤꯗꯨꯅ ꯊꯣꯔꯛꯄꯗꯨꯗ ꯅꯨꯡꯊꯤꯜ ꯅꯨꯡꯁꯥ ꯍꯥꯏꯒꯠꯂꯛꯄ ꯃꯇꯝꯅꯤ ꯍꯔꯤꯁꯅ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨ ꯌꯧꯕꯗ ꯄꯨꯡ ꯑꯃꯃꯨꯛꯇꯤ ꯆꯪꯉꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯇꯥꯔꯛꯂꯦ ꯃꯈꯣꯏꯅ ꯃꯐꯝꯗꯨ ꯌꯧꯕꯗꯣ ꯏꯁꯤꯛ ꯁꯤꯛꯏ ꯆꯤꯡ ꯂꯝꯕꯤ ꯑꯃꯗ ꯂꯥꯛꯄꯅꯤ ꯈꯣꯡꯅ ꯄꯨꯡꯈꯥꯏꯃꯨꯛ ꯆꯤꯡꯃꯥꯏ ꯑꯃꯗ ꯀꯥꯈꯠꯂꯒ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯎꯕꯅꯤ ꯏꯁꯣꯡ ꯁꯣꯡꯉꯤ ꯃꯐꯝꯗꯣ ꯃꯤꯅ ꯈꯪꯅꯗ꯭ꯔꯤꯕ ꯃꯐꯝꯒ ꯑꯣꯏꯕꯒ ꯆꯠꯐꯝ ꯐꯖꯅ ꯁꯦꯝꯗ꯭ꯔꯤ ꯐꯤꯜꯝꯒꯤ ꯁ꯭ꯄꯣꯠ ꯊꯤꯕꯗ ꯈꯪꯂꯛꯄꯅꯤ ꯍꯔꯤꯁꯁꯨ ꯃꯤ ꯑꯃꯠꯇ ꯇꯥꯗꯕꯒꯤ ꯏꯆꯤꯛ ꯆꯤꯛꯏ ꯔꯤꯁꯤ ꯃꯐꯝꯗ ꯎꯕꯗ ꯇꯨ ꯆꯨꯡꯈ꯭ꯔꯦ ꯈꯪꯍꯧꯗꯅ ꯂꯥꯞꯇꯛꯅ ꯎꯔꯤꯕ ꯅꯤꯡꯊꯤꯅ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯣ ꯃꯗꯨꯕꯨ ꯎꯕꯗ ꯃꯤꯠ ꯀꯨꯞꯅꯤꯡꯗꯦ ꯄꯥꯛꯂꯕ ꯏꯌꯥꯏꯗꯨꯗ ꯉꯧꯔꯣꯛ ꯉꯧꯅ ꯁꯥꯠꯂꯤꯕ ꯂꯩ ꯑꯗꯨꯁꯨ ꯄꯤꯛꯅ ꯎꯕ ꯉꯝꯃꯤ ꯑꯔꯨꯕ ꯂꯥꯏꯁꯗꯨꯅ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯈ꯭ꯔꯕ ꯏꯁꯤꯡ ꯏꯄꯥꯛꯇꯨ ꯎꯕꯗ ꯔꯤꯁꯤ ꯇꯨ ꯆꯨꯡꯉꯤ ꯍꯔꯤꯁꯅ ꯁꯤ ꯃꯐꯝꯁꯦ ꯂꯩ ꯍꯥꯏꯕ ꯈꯪꯕ ꯅꯨꯃꯤꯠꯇꯨꯗ ꯑꯍꯜ ꯑꯃ ꯊꯦꯡꯅꯩꯌꯦ ꯆꯤꯡꯌꯥꯁꯤꯗ ꯃꯥꯅ ꯍꯥꯏꯔꯛꯄꯗ ꯏꯄꯥꯛ ꯑꯣꯏꯅ ꯂꯩꯔꯝꯗꯦ ꯈꯨꯟ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯍꯥꯏꯌꯦ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕ ꯏꯌꯥꯏꯁꯤꯗ ꯎꯔꯤꯕ ꯑꯉꯧꯕꯁꯤꯅ ꯇꯈꯦꯜꯂꯩꯅꯤ ꯍꯥꯏ ꯑꯍꯜꯗꯨꯅ ꯃꯥꯗꯤ ꯀꯃꯥꯏ ꯈꯪꯉꯤꯅꯣ ꯈꯪꯗꯦ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯔꯤꯁꯤꯒꯤ ꯃꯤꯠꯇꯗꯤ ꯏꯁꯦꯡ ꯁꯦꯡꯅ ꯎꯔꯛꯂꯦ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯗ꯭ꯔꯤꯉꯩ ꯑꯣꯏꯔꯝꯕ ꯈꯨꯟ ꯑꯗꯣ ꯄꯤꯛꯅ ꯎꯔꯤꯕ ꯂꯩꯔꯥꯡ ꯑꯗꯣ ꯎꯕꯗ ꯑꯃꯨꯛꯁꯨ ꯎꯔꯛꯂꯦ ꯑꯗꯨꯉꯩꯒꯤ ꯇꯈꯦꯜ ꯈꯨꯟ ꯑꯗꯣ ꯌꯨꯕꯔꯥꯖꯅ ꯆꯩꯔꯥꯛ ꯐꯪꯗꯨꯅ ꯂꯩꯈ꯭ꯔꯕꯗ ꯖꯨꯍꯥꯅ ꯈꯨꯟ ꯈꯨꯗꯤꯡ ꯍꯥꯠꯄ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯕꯗ ꯀꯥꯏꯗꯨꯅ ꯆꯦꯟꯅꯩ ꯋꯥꯡꯕ ꯈꯨꯟꯁꯨ ꯇꯨꯝꯅ ꯃꯥꯡꯂꯦ ꯂꯥꯡꯉꯝ ꯑꯃꯗꯤ ꯑꯉꯥꯡ ꯃꯈꯣꯏ ꯈꯔ ꯅꯣꯡꯄꯣꯛ ꯈꯨꯂꯦꯟꯗ ꯌꯨꯕꯔꯥꯖꯀꯤ ꯅꯥꯛꯇ ꯆꯦꯜꯂꯛꯄꯅꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯁꯣꯝꯗꯅ ꯃꯍꯦꯟ ꯁꯅꯥꯅ ꯌꯨꯕꯔꯥꯖꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯥꯎ ꯇꯝꯂꯔꯦ ꯌꯨꯕꯔꯥꯖ ꯅꯪ ꯑꯁꯨꯝꯅ ꯂꯩꯕ ꯉꯝꯂꯤꯕ꯭ꯔꯥ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯃꯌꯥꯝꯁꯦ ꯇꯥꯗꯕ꯭ꯔꯥ ꯌꯨꯕꯔꯥꯖ ꯃꯤꯠ ꯄꯥꯡꯅ ꯄꯥꯡꯅ ꯇꯨꯝꯂꯕ꯭ꯔꯥ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯌꯨꯕꯔꯥꯖ ꯋꯥꯡꯕ ꯈꯨꯟ ꯇꯨꯝꯈ꯭ꯔꯦ ꯇꯈꯦꯜ ꯌꯧꯔꯛꯂꯦ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ ꯖꯨꯍꯥꯟꯒꯤ ꯃꯈꯨꯠꯇ ꯄꯨꯝꯅꯃꯛ ꯃꯥꯡꯂꯒꯅꯤ ꯅꯤꯡꯊꯧ ꯄꯣꯏꯔꯩ ꯑꯃꯗꯤ ꯌꯥꯏꯁꯅꯥꯁꯨ ꯌꯥꯎꯅ ꯌꯨꯕꯔꯥꯖꯀꯤ ꯂꯩꯄꯥꯛꯇ ꯂꯥꯟꯗꯥꯔꯛꯂꯦ ꯃꯌꯥꯝꯁꯦ ꯈꯪꯅ ꯈꯪꯅ ꯌꯨꯕꯔꯥꯖꯅ ꯑꯁꯥꯕ ꯃꯨꯔꯇꯤꯒꯨꯝ ꯂꯩꯈꯤꯒꯗ꯭ꯔꯥ ꯃꯅꯥꯎꯅ ꯃꯄꯤ ꯇꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯌꯨꯕꯔꯥꯖ ꯋꯥ ꯉꯥꯡꯗ꯭ꯔꯕꯁꯨ ꯃꯈꯨꯠ ꯈꯨꯗꯨꯝ ꯇꯥꯁꯤꯜꯂꯤ ꯃꯤꯀꯨꯞꯇꯨꯗ ꯑꯉꯥꯡ ꯄꯤꯛꯂꯤꯕ ꯑꯃꯗꯤ ꯃꯃꯥꯒꯨꯝꯂꯕꯤ ꯀꯌꯥꯅ ꯌꯨꯕꯔꯥꯖꯀꯤ ꯃꯥꯡꯗ ꯂꯦꯞꯂꯒ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯌꯨꯕꯔꯥꯖ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯌꯨꯕꯔꯥꯖ ꯑꯩꯒꯤ ꯏꯃꯥ ꯀꯧꯕ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ ꯌꯨꯝ ꯃꯩ ꯆꯥꯛꯂꯦ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯩꯅꯨꯡꯗ ꯂꯩꯈ꯭ꯔꯦ ꯌꯨꯕꯔꯥꯖ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯂꯣꯟꯊꯣꯛꯇꯕ ꯃꯨꯔꯇꯤ ꯑꯌꯦꯛꯄ ꯂꯥꯏ ꯑꯁꯤꯕ ꯖꯤꯕ ꯑꯃꯒꯨꯝ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯀꯗꯥꯏ ꯑꯩꯒꯤ ꯊꯥꯡꯁꯥꯡ ꯀꯥꯔꯣ ꯌꯨꯕꯔꯥꯖꯀꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯃꯔꯛꯇ ꯃꯃꯣꯟ ꯅꯣꯛꯂꯦ ꯄꯨꯝꯅꯃꯛ ꯏꯄꯨ ꯕꯠꯇ꯭ꯔꯁꯨ ꯃꯊꯃꯣꯏꯗ ꯃꯃꯣꯟ ꯅꯣꯛꯅ ꯆꯪꯁꯤꯜꯂꯛꯏ ꯌꯨꯕꯔꯥꯖꯀꯤ ꯃꯅꯥꯛꯇ ꯑꯗꯨꯒ ꯌꯨꯕꯔꯥꯖꯀꯤ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠ ꯈꯨꯕꯥꯛꯅ ꯊꯦꯡꯗꯨꯅ ꯃꯄꯥꯡꯒꯜ ꯍꯥꯞꯂꯝꯃꯤ ꯌꯨꯕꯔꯥꯖꯀꯤ ꯅꯥꯀꯣꯡꯗ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯤ ꯌꯨꯕꯔꯥꯖ ꯈꯛꯇꯅꯤ ꯇꯥꯔꯤꯕ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯃꯄꯨꯗ ꯊꯥꯖꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯏ ꯃꯀꯣꯛ ꯅꯣꯝꯂꯒ
nasu pumnamak yazare ipu. Sikak hairamlaga mafamdudagi Yuvraj karu tongduna yamna yangna nungshitki mang thaduna chatkre. Takel khul yorakpada leichiklenda Zuhana tawramliba matau ubada hina tamthiba maching amaga loinana khutchabi thangsang aduna Juhan gi pambomda yungle. Yuvraj ubada nongpo khulengi prasana momon noglakle. Makhoi hinglani haibagi asada mayangi momon minok marakta leichiklengi momon minok tugi maram yami. Juhani Yuvraj uraga mapangan kangkhalakle hatlagi matagum chungsilai. Yuvrajna Juhanga gi marakta akan malan thengnare ahing mikuptuda. Adubu takhel khundi asi anana pek thalle. Karigumba Yuvrajna nganna laklamlabadi masi khara makhaidi sapharamgadabani. Juhangi saktina ka hena kankibana pagik maithiba piba ngamde Yuvrajna. Nongpo khulengi miyam amadi takhel khungi nuza kayagi ikhengna ichel oire. Ubada yingma ngamdre mit ushinduna khangle. Mathauna fudoktuna yiknaba kaya hatkre mahen sananasu. Mayambungda akanba pangal changing naringe phatraba Juhana mayambungbu mahu kaplakpada Yuvraj ngakpa ngamauda leimaida takhibado ubada mahen sana mayambungi nakta khonglei thuna chansilai. Juhana turinge hatlagi matagum Yuvraj ki hakchangda amukkasu magi spirit oiriba lin adugi mahu ado kamsilakpaga. Mahen sanana mayambung soktanaba mahak oina chongsilaktuna mahen gi hakchangda mahu aduna pankre. Yuvraj manawbu kautuna chansilai. Adubu mikup kharadi nathairamlaga Yuvraj tamthiba saklona mada magi pangal sakti pumbu phudok-laga akanba sakti sijinnaduna Juhanbu tamthina thangsangaduna hanjin yansilakle. Mikupsidadi Juhan iyu orakle. Lengi saklondu mangkhraga miyoibagi sakpamda hanjilakle. Mikuptudani Yuvraj ki maya thoraba thangsang aduna Juhan ki makok kakhiba. Juhana malem leimaidi hek haithakibaga thang ten gi khonjel nani lamba pumba chaplepkhre. Mamit ushillaga Yuvraj makhut khubak ado tingthoklaga dimaning hairiba clan adugi thawai pumnamak magi khubam nungda chingsinduna phajinkre. Ushillama mamit hek pangthorakpaga amamba taibangdo khazik nganthoraklami. Nongna khak lauba ama yauna musin muramba atiya nganthorakle. Khonglei thuna soktuna leiriba manawgi manakta chensinli. Mahen se Yuvraj ka konung jase. Mahen sana masana khangjare magi matam loire haiba mayambungda yengduna wana haire. Yuvraj nanaw mapamsida potharage. Nanaw muktang nungshina konbiyo. Maduna Yuvraj ki manaw oina pokpagi mahiyala khalage. Yuvraj manaw ba chena konsili. Rigino nangna dumai haride nanga shudoroi. Yuvraj nanaw yamna ware. Nanaw na Yuvraj ki tunginduna laipak ki tawzaramba kharase penmiyo ko Yuvraj na. Pele nangbu aigi inaw oina fangzaba Yuvraj pele mahen. Inaw bu ngaksiyende haina nayamba ibu arorabra. Mahen sana noglei milu pirang ihona asorso sangna holei. Yuvraj haina kauramniba asina aroibu oikre. Mahen sana mamit ushinkre. Yuvraj sa kolamba magutsu leimaida tarai. Yuvraj manawbu hina china konsilaga mamit ushinduna higi kablei. Aini inawgi punsi mangan baga chap manari. Mayamba aigi thawai kalamaga mayamba aina di inawgi thawai kan mangam kidre. Mahen nang nungaina chaluko. Thamoi puba ngamda thawna faba Yuvraj mamittagi mapi tana higi kapjei. Yuvraj Juhan hatkre haibagi paw tarakpada loya lakpadi haraubana loire. Macha mahen sana laikidre haiba khangna Yuvraj na wakhal olaktuna nongpo khulen kan malaklibani haiba wakhalda loya lakpadi harauzei. Mahen sana gi wadi thupchin khraga ipu batra Yuvraj ki mangda leptuna hairei. Yuvraj satsilan nagarda. Langan phiran hai humlabasu mapugi asawba khonphamduda Yuvraj mapuda yingli. Mudna khallaba tungda hairei
ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯌꯨꯕ꯭ꯔꯥꯖꯅ ꯏꯄꯨ ꯅꯁꯨ ꯂꯩꯄꯥꯛ ꯉꯥꯛꯂꯒꯦ ꯋꯥꯗꯨ ꯇꯥꯕꯗ ꯊꯃꯣꯏꯗꯗꯤ ꯑꯄꯦꯟꯕ ꯄꯣꯛꯂꯤ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯒꯤ ꯃꯃꯤꯗꯤ ꯑꯁꯥꯎꯕꯅꯤ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯍꯣꯡꯂꯕꯗꯤ ꯌꯨꯕ꯭ꯔꯥꯖ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ ꯃꯐꯝꯗꯨꯗ ꯂꯩꯆꯤꯛꯂꯦꯟꯗꯨ ꯂꯩ ꯍꯥꯏꯕꯒꯤ ꯁꯥꯎꯟꯗꯤ ꯌꯨꯕ꯭ꯔꯥꯖꯅ ꯐꯪꯉꯤ ꯃꯄꯨꯒꯤ ꯑꯀꯟꯕ ꯌꯥꯊꯪꯗꯨꯁꯨ ꯍꯤꯛꯇꯣꯛꯄ ꯉꯝꯗ꯭ꯔꯦ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯑꯃꯗꯤ ꯅꯧꯖꯔꯤꯕ ꯑꯉꯥꯡ ꯅꯋꯥ ꯑꯍꯜ ꯑꯣꯏꯔꯕ ꯃꯌꯥꯝꯗꯣ ꯅꯨꯡꯁꯤꯕꯅ ꯌꯨꯕ꯭ꯔꯥꯖꯀꯤ ꯊꯃꯣꯏ ꯑꯗꯣ ꯅꯨꯡꯗꯒꯤꯁꯨ ꯍꯦꯟꯅ ꯀꯟꯁꯤꯟꯈ꯭ꯔꯦ ꯂꯩꯆꯤꯛꯂꯦꯟꯗ ꯀꯞꯀꯅꯤ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯣ ꯃꯌꯥꯝ ꯇꯥꯅꯕ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯌꯨꯕ꯭ꯔꯥꯖꯇꯒꯤ ꯂꯥꯞꯅ ꯊꯝꯈ꯭ꯔꯦ ꯃꯤꯠꯁꯤꯅ ꯂꯩꯔꯥꯡ ꯑꯃꯠꯇꯕꯨ ꯍꯟꯅ ꯌꯦꯡꯂꯔꯣꯏ ꯌꯨꯕ꯭ꯔꯥꯖꯅ ꯑꯩꯒꯤ ꯂꯩꯄꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯉꯁꯥꯏꯗꯒꯤ ꯃꯥꯒꯤ ꯌꯨꯕ꯭ꯔꯥꯖꯇꯕꯨ ꯌꯦꯡꯖꯔꯤꯕꯤ ꯂꯩꯆꯤꯛꯂꯦꯟ ꯌꯨꯕ꯭ꯔꯥꯖꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯣꯛꯇ ꯕ꯭ꯔꯖ ꯇꯥꯕꯒꯨꯝ ꯂꯩ ꯋꯥꯈꯜ ꯃꯥꯡꯂꯕꯤ ꯑꯃꯒꯨꯝ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯌꯨꯕ꯭ꯔꯥꯖꯇ ꯌꯦꯡꯂꯤ ꯈꯪꯍꯧꯗꯦ ꯃꯤꯠ ꯑꯅꯤ ꯑꯗꯨꯗꯒꯤ ꯄꯤꯔꯥꯡ ꯃꯥꯅ ꯁꯤꯟꯊꯔꯛꯈꯤꯕꯁꯨ